ngasi August 16 laklabada Manipur imagidamag thawaina pontha oikraba athobusingi mafamda saireng amakatang khudor tamjage khudon tamjaribi Aniswari Saraisham saireng sigi mamingna August 16 kumja khudingi lai August 16 ningsinglai nacha singdo pamudana pontha khiba thawai singida jeliba jelchina leptri phawba thadokani thawai he ima ningsibi he ima ningsibi kachari na phamda singtamgi apunba leirangna leikhanchu kharai thaktabu hap loksinbi ko thamoi nungda loksinbi ko thamoi nungda adungai ningthau macha sing ningthau khubam munnari awana Manipur da landarak-tuna ningthau marjit yauna kasar da chen kiba chen hau da kangbuna khubak da lai yairi leng akhu ba khuda hoijin morok mai tha matha gi machabu nungpak ta hayat khiba tamthina hatuna chahi taret khuntak lanchi khiba chahi taret khuntak lanchi khiba loilam jankraba praja sing labuk ta chatle that isit pa chatle stop mun yeng haidraba thodok kaya duna nursing amadi gambhir Manipur kandaba yade ngamdre thawai thadokchi larom khiba thodang tamhausi ngasigi mirona tamhausi ngasigi mirona Manipur Bharat tinbagi matlomda longnum haiba British mangagi mga kaklubagi maranda Tikendrajit Thangal Sahit Minar Makhong Maktada Kahanki Mapunsi Farsi ki Phaidabungda Thauri Kongoi na lai pareng oi nok na ima Manipur gi damak thawai na pontha pikhiba thawai na pontha pikhiba mikha pon na hingbadagi mikha pon dana sibana saruk chama heli khan sokli singamaga chanipan maudraga mathoi April gi tang kun ga humdoi maithirani khangna thang jagoi bisa yeknabagi nongmai guli bom top ki maina bukak khongjomgi kheba chinggi lanphamda angang ba ikheng tana imai jon pauna aruibiyahi tankhiba pauna aruibiyahi tankhiba tanglaba imagi maparini tanglaba imagi maparini matang sida tunamapo amukana khurujari